ꯃꯇꯝꯗꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯣ ꯇꯝꯖꯒꯗꯧꯔꯤꯕ ꯁꯤꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯇꯥꯂꯣꯏꯀꯣ ꯍꯣꯝ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯈꯥꯗ ꯄꯨꯊꯣꯛꯏꯕꯅꯤ ꯗꯤꯔꯦꯛꯇꯔ ꯒꯧꯔꯕ ꯚꯧꯃꯦꯁ꯭ꯋꯔꯤꯀꯣ ꯃꯥꯒꯤ ꯐꯤꯂꯝꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯕ ꯂꯥꯛꯏ ꯑꯗꯣ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯖꯒꯦ ꯏꯆꯥꯅꯨꯄꯤꯅꯦ ꯏꯃꯧ ꯅꯨꯄꯤꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯂꯥꯛꯑꯦ ꯑꯗ ꯁꯤꯃꯥꯁꯦ ꯐꯣꯟꯗ ꯀꯨꯏꯅ ꯂꯥꯛꯈ꯭ꯔꯦꯀꯣ ꯃꯤ ꯂꯥꯛꯄꯁꯤꯅ ꯑꯃꯨꯛꯀꯣ ꯁꯨꯃꯥꯏꯅꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔ ꯐꯪꯕꯁꯦ ꯌꯦꯡꯕ ꯐꯪꯕꯁꯦ ꯀꯩꯀꯩꯗꯤ ꯐꯥꯎꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗꯅꯦ ꯏꯃꯧꯁꯨ ꯏꯆꯥꯁꯨ ꯄꯨꯔꯒ ꯇꯤꯀꯦꯠꯁꯤꯕꯨꯗꯤ ꯑꯦꯗꯚꯥꯟꯁ ꯄꯤꯔꯛꯄꯅꯦꯀꯣ ꯃꯃꯥꯒꯤ ꯑꯗꯨꯝ ꯄꯤꯕꯤꯌꯦ ꯃꯥꯅ ꯀꯩꯅꯣꯒꯤ ꯁꯉꯥꯏꯄꯨꯔꯒꯤ ꯀꯩꯅꯣꯗꯨꯅ ꯑꯗꯨꯝ ꯏꯆꯦ ꯅꯪ ꯁꯤꯃꯥꯁꯦ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯑꯩꯁꯨ ꯁꯤꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯗꯒꯤ ꯌꯦꯡꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯀꯨꯝꯃꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯀꯨꯝꯃꯤꯕ ꯑꯇꯩ ꯇꯤꯀꯦꯠꯇꯁꯨ ꯂꯣꯏ ꯀꯨꯝꯕꯤꯔꯦꯀꯣ ꯎꯕ ꯃꯇꯝꯗ ꯏꯁꯥꯅ ꯄꯥꯝꯕ ꯌꯥꯕꯒ ꯌꯥꯎꯕꯤꯕ꯭ꯔꯣ ꯁꯤꯁꯦ ꯍꯦꯔꯣꯏꯅꯤꯁꯦ ꯑꯅꯧꯕꯅꯤ ꯏꯆꯦ ꯌꯥꯝ ꯐꯖꯕꯅꯤ ꯇ꯭ꯔꯥꯏꯕꯦꯜꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯗꯣ ꯃꯃꯥꯅ ꯑꯗꯨꯗ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔꯁꯤ ꯅꯨꯄꯥꯁꯦ ꯁꯤꯗ ꯂꯤꯂꯥꯗ ꯃꯌꯥꯝꯅꯁꯨ ꯀꯨꯝꯕꯤꯔꯦꯀꯣ ꯃꯃꯥꯡꯗ ꯑꯗꯣ ꯐꯤꯂꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯈꯣꯡꯗꯥꯔꯛꯏꯅꯦꯕ ꯐꯤꯂꯝꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯃꯃꯥꯅ ꯌꯦꯡꯅꯤꯡꯉꯝꯒꯗꯣꯏꯅꯦꯕꯀꯣ ꯂꯤꯂꯥꯗ ꯃꯌꯥꯝ ꯎꯔꯦ ꯑꯗꯩꯗꯤ ꯁꯅꯥꯏꯉꯥ ꯑꯗꯩꯗꯤ ꯂꯤꯂꯥ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯗꯣ ꯐꯤꯂꯝꯗꯒ ꯑꯃꯨꯛ ꯑꯦꯛ ꯇꯧꯔꯛꯏꯅꯦꯕꯀꯣ ꯁꯤꯒꯤꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯗꯣ ꯌꯦꯡꯉꯀꯥꯟꯗ ꯃꯍꯥꯎ ꯑꯃꯀꯣ ꯃꯥꯅꯦ ꯐꯪꯒꯗꯧꯕ ꯃꯥꯜꯂꯦꯀꯣ ꯊꯥꯒꯠꯆꯔꯤ ꯁꯤꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯐꯕ ꯊꯥꯒꯠꯆꯔꯤ 하이브레게 시바이가 다른 건 좋아 그이로 우리가 다 해가지고 ꯑꯩ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛ ꯃꯇꯨꯡ ꯁꯥꯟꯇꯤ 앞잘 ꯅꯂꯃꯦ ꯁꯃꯗꯤ ꯔꯥꯏꯇꯔ ꯑꯣꯏꯅ ꯂꯩꯖꯔꯤ
다 맞지 이제 차이다 보다 아도 많이 나도 이 차이다 이제 한 번도 보고 이해 와도 이게 어디다 아내는 이제 그냥 시바 우리 그러니까 딱 두번 봐 이제 뭐 이해 보고 이거나 파업이다 아도 지금 이런 거에 이 그거 문제는 칼로다 이제 뭐 많이 이제 보고 뭐 이게 이제 차이다 보다 တာလို့ရှိရင်ခုနကမနေမိနဘောပြီးတော့ဟာဒီငါညီမိတော့ဟာမလာပနေစားလေလာတယ်ဒီကမှာကွာဒီဟာတော့ဘယ်ကိုထားတော့ကွာဒီမိတော့ထားကြတယ်ဒီစားတယ် Alere. Mini apa dah wanita mesti sana uje. Saya wali hang tiko. Aduh itu jam nak wanita Saya je. wali hang tiko. Wih dulu, sekian tak lu dulu. Silakan, silakan. Hãy subscribe cho kênh Ghiền Mì Gõ để không bỏ lỡ
ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯍꯣꯠꯅꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯅꯝꯗꯣꯏꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏꯅ ꯁꯥꯒꯠꯈꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤꯠꯇ ꯎꯔꯤꯅꯤ ꯃꯥꯅ ꯁꯥꯔꯗꯤ ꯁꯤ ꯄꯛꯀꯅꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯁꯥꯔꯒ ꯃꯌꯥꯝꯅꯗꯤ ꯁꯨꯃꯥꯡꯅꯤꯅ ꯃꯥꯅ ꯊꯣꯛꯂꯛꯇꯅꯒ ꯍꯥꯏꯌꯦꯕꯀꯣ ꯑꯣꯏꯔꯣꯏ ꯃꯥꯜꯂꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯐꯖꯅꯤꯅ ꯈꯪꯉꯒ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯅꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀோ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯋꯤ ꯋꯥꯛ ꯇꯧꯔꯒ ꯁꯨꯝ ꯂꯩꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯝ ꯖꯣꯂꯤ ꯑꯣꯏꯕꯀꯣ ꯑꯉꯥꯡꯁꯦ ꯈꯪꯗꯦ ꯄꯨꯟꯕꯗꯅꯦ ꯋꯥꯛ ꯇꯧꯃꯤꯟꯅꯕꯁꯤꯗ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯤꯒꯤ ꯁꯅꯥꯇꯥꯂꯣꯏꯁꯦ ꯏꯁꯩꯁꯦ ꯇꯥꯅꯤꯡꯕꯒꯤ ꯌꯥꯝꯅ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗ ꯐꯤꯂꯝꯗꯨꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯕꯅꯦꯕꯀꯣ ꯃꯥꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯍꯥꯞꯆꯤꯜꯂꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯟꯅꯩꯌꯦꯕꯀꯣ ꯐꯖ ꯐꯖꯩ ꯃꯉꯣꯟꯗ ꯄꯤꯕꯩ ꯏꯁꯩꯁꯦ ꯐꯖꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯜꯂꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏ ꯑꯣꯜ ꯁꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯩꯁꯦ ꯌꯥꯝ ꯊꯦꯡꯅ ꯀꯥꯟꯗ ꯇꯥꯔꯛꯑꯦꯕ ꯏꯁꯩꯁꯦ ꯉꯜꯂꯤꯉꯩꯗ ꯇꯥꯗꯦꯕ ꯁꯤꯒꯤ ꯏꯁꯩꯁꯤꯁꯨ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯀꯌꯥ ꯌꯦꯡꯒꯟꯗꯦꯕ ꯏꯁꯩꯁꯦ ꯑꯗꯣ ꯀꯣꯟꯅ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯌꯥꯝ ꯊꯦꯡꯅ ꯈꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅꯀꯣ ꯐꯖꯩꯌꯦꯁꯦ ꯁꯤ ꯏꯁꯩꯁꯦ ꯐꯖꯩꯅꯦ ꯁꯨꯝ ꯇꯧꯕꯁꯤꯗ ꯑꯗ ꯃꯁꯤꯗꯤ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯨꯛ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯃꯉꯣꯟꯗ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯄ ꯌꯥꯕꯒꯤ ꯋꯥꯔꯤꯈꯛ ꯌꯥꯎꯕꯗꯧꯅ ꯁꯨꯝ ꯇꯧꯕ ꯑꯗ ꯃꯁꯤꯗꯤ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯋꯥꯔꯤ ꯁꯦꯝꯕ ꯌꯥꯅꯤꯅꯦꯅ ꯑꯩꯈꯣꯏ ꯑꯩꯅ ꯄꯥꯊꯣꯛꯏꯕꯅꯦꯕꯀꯣ ꯃꯥꯅ ꯋꯥꯔꯤ ꯁꯦꯝꯕ ꯌꯥꯅꯤꯅꯦ ꯍꯥꯏꯕ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯦꯕ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩ ꯅꯍꯥꯟꯋꯥꯏꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯃꯈꯣꯏꯅ ꯌꯥꯝ ꯄꯨꯔꯛꯑꯦ ꯏꯁꯩꯁꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯐꯤꯂꯝꯁꯦ ꯁꯥꯒꯠꯂꯁꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯏꯁꯩꯁꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯂꯧꯔꯦꯕꯀꯣ ꯂꯧꯔꯒ ꯏꯁꯩꯁꯤꯗ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯦꯕ ꯏꯁꯩꯁꯤꯗ ꯑꯣꯏꯅ ꯋꯥꯔꯤꯁꯤꯅ ꯊꯤꯝꯁꯤꯗ ꯋꯥꯔꯤꯁꯦ ꯁꯦꯝꯒꯠꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃꯗ ꯏꯁꯩꯁꯦ ꯍꯥꯞꯆꯤꯟꯕ ꯅꯠꯇꯕ ꯑꯗꯨꯒ ꯏꯁꯩꯁꯤꯗ ꯑꯣꯏꯅ ꯋꯥꯔꯤ ꯍꯥꯞꯆꯤꯜꯂ ꯁꯦꯝꯒꯠꯂꯛꯄꯅꯦꯕ ꯈꯦꯠꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯣ ꯐꯤꯂꯝꯁꯦ ꯀ꯭ꯔꯥꯎꯟ ꯈꯤꯇꯪ ꯍꯦꯟꯒꯠꯂꯦ ꯃꯃꯥꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯕꯣꯠꯁꯦ ꯍꯥꯏꯗꯤ ꯆꯪꯕ ꯐꯪꯉꯨꯗ꯭ꯔꯦꯕꯀꯣ ꯃꯃꯥ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯈꯪꯉꯅꯤꯀꯣ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯉꯨꯗ꯭ꯔꯦꯕꯀꯣ ꯂꯝꯁꯤꯜꯂꯀꯥꯟꯗ ꯅꯪꯅ ꯐꯪꯉꯛꯄꯁꯦ ꯌꯥꯝ ꯁꯥꯎꯕ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯁꯦ ꯋꯥꯈꯜꯁꯦ ꯂꯩꯔꯨꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯇꯥꯏꯞꯇꯒ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯅꯤ ꯀꯥꯏꯅ ꯆꯍꯤ 7 ꯁꯣꯏꯅ ꯂꯩꯔꯅꯤꯅ ꯑꯩꯈꯣꯏꯁꯦ ꯈꯜꯂꯒ ꯂꯩꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯏꯪꯉꯛꯄꯗꯒꯤ ꯁꯥꯐꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯇꯧꯕ ꯌꯥꯔꯦ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒ ꯍꯥꯡꯗꯣꯛꯄꯁꯦ 23 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤꯁꯦ ꯁꯤ ꯑꯃꯨꯛꯇꯪ ꯕꯣꯠꯇ ꯇꯧꯁꯤ ꯀꯥꯏꯅ ꯈꯟꯅꯔ ꯂꯩꯕ ꯑꯗꯨꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯌꯣꯟꯕ ꯉꯝꯕ ꯈꯣꯠꯄꯒꯤ ꯀꯩꯅꯣꯁꯦ ꯊꯦꯡꯊꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯇꯧꯔꯁꯦꯅ ꯈꯜꯂꯒ ꯂꯥꯞꯊꯣꯛꯈꯤꯕꯅꯦꯕ ꯁꯅꯥꯇꯥꯂꯣꯏꯁꯨꯅ ꯁꯤꯁꯨ ꯀꯨꯏꯔꯦꯕ ꯐꯤꯂꯝꯁꯤ ꯂꯣꯏꯔ ꯂꯩꯕ ꯔꯤꯂꯤꯁ ꯇꯧꯅꯕꯁꯦ ꯉꯥꯏꯔꯒ ꯁꯨꯝ ꯃꯇꯝ ꯂꯩꯕ ꯑꯗꯨꯗ ꯁꯤ ꯍꯥꯟꯅ ꯇꯧꯔꯁꯦ ꯁꯤ ꯍꯥꯟꯅ ꯇꯧꯔꯁꯦ ꯑꯃꯗꯨꯅ ꯈꯤꯇꯪ ꯇꯞꯅ ꯑꯗꯣ ꯄꯨꯟꯅ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯁꯤꯀꯣ ꯍꯣꯏ ꯌꯥꯔꯦ ꯃꯥꯏ ꯄꯥꯛꯊꯣꯛꯄꯤꯌꯣ ꯐꯤꯂꯝꯒꯤ ꯄꯦꯖꯦꯅ ꯃꯦꯝꯕꯔ ꯑꯣꯐ ꯔꯤꯚꯤꯌꯨ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯦꯝ ꯑꯦꯝ ꯁꯣꯔꯤ ꯌꯨꯇꯨꯕ ꯀꯂꯦꯛꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯐꯤꯂꯝꯁꯦ ꯇꯞ ꯇꯞꯅ ꯀ꯭ꯔꯥꯎꯠ ꯍꯦꯟꯒꯠꯂꯛꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯊꯣꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩꯔꯒ ꯅꯝꯁꯤꯜꯂꯒ ꯌꯦꯡꯕ ꯐꯪꯕꯁꯦꯀꯣ ꯍꯥꯏꯗꯤ ꯀꯩꯀꯩ ꯐꯥꯎꯔ ꯈꯜꯂꯒꯅꯦ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯀꯥꯞꯄꯣꯏ ꯑꯉꯥꯡ ꯀꯥꯞꯄꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯏꯆꯟ ꯏꯆꯥꯁꯤꯡꯁꯦ ꯌꯦꯡꯕꯁꯤ ꯂꯥꯛꯑꯣ ꯇꯧꯔꯒꯅꯦ ꯂꯥꯛꯏꯅꯦꯕ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯀꯣ ꯑꯗꯨ ꯁꯤꯃꯥꯁꯦꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯦꯂꯔꯅꯆꯤꯡꯕ ꯊꯥꯒꯠꯂꯤꯀꯣ ꯁꯤꯁꯤꯡꯁꯤ ꯌꯦꯡꯕꯤꯔꯒ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯑꯦ ꯇꯦꯂꯔꯕꯨꯗꯤ ꯑꯗꯣ ꯁꯤꯒꯤ ꯏꯁꯩ ꯁꯅꯥꯇꯥꯂꯣꯏ ꯍꯥꯏꯔꯤꯕ ꯃꯥꯏ ꯐꯤꯂꯝꯁꯤꯒꯤ ꯊꯤꯝꯁꯤꯒꯤ ꯏꯁꯩ ꯑꯃ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯦꯜꯕꯝ ꯑꯣꯏꯅ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯆꯥꯅꯤꯡ ꯊꯣꯡꯕ ꯃꯈꯥꯗꯀꯣ ꯌꯥꯝ ꯐꯖꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯏꯁꯩꯗꯤ ꯁꯤꯗ ꯐꯤꯂꯝꯁꯤꯗꯒ ꯑꯃꯨꯛ ꯑꯦꯛ ꯇꯧꯍꯜꯂꯛꯄ ꯍꯥꯞꯆꯤꯜꯂꯛꯄꯀꯣ ꯁꯤꯗꯒꯗꯤ ꯀꯩ ꯐꯥꯎꯏ ꯏꯁꯩꯁꯤ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯕꯤꯕ꯭ꯔꯥ ꯄꯥꯝꯃꯦ ꯑꯗꯨꯝ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤꯕ ꯑꯦꯛꯇꯔꯁꯤꯡꯗꯨꯒ ꯑꯗꯨꯝ ꯆꯥꯅꯩ ꯑꯗꯣ ꯇ꯭ꯔꯦꯂꯔꯁꯤ ꯌꯦꯡꯉꯒ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯁꯤꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯈꯜꯂꯤꯅꯦ ꯑꯗꯣ ꯄꯥꯝꯖꯕ ꯑꯦꯛꯇꯔꯁꯨ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯅꯤꯅ ꯑꯗꯣ ꯈꯟꯅ ꯂꯥꯛꯑꯦ ꯁꯤꯗ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯔꯣꯜ ꯂꯧꯗꯣꯏꯁꯦꯀꯣ ꯁꯨꯔꯀꯣ ꯁꯨꯔꯁꯦ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯕ ꯃꯌꯥꯝ ꯄꯥꯝꯅꯔꯕ ꯁꯅꯥꯏꯅ ꯂꯤꯂꯥ ꯆꯠꯄꯁꯨ ꯂꯩꯔꯦꯕ ꯃꯌꯥꯝꯅ ꯄꯥꯝꯅꯔꯕ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯤꯂꯝꯗꯒ ꯑꯃꯨꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗꯀꯣ ꯏꯁꯥꯗꯒꯗꯤ ꯂꯤꯂꯥꯅ ꯍꯦꯟꯗꯧ ꯃꯥꯟꯕ ꯐꯤꯂꯝꯗꯒ ꯍꯦꯟꯗꯧ ꯃꯥꯟꯕ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯒꯅꯤꯕ ꯍꯥꯏꯗꯤ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯦꯕ ꯃꯥꯗꯤꯀꯣ ꯑꯗꯣ ꯐꯤꯂꯝꯗ ꯑꯃꯨꯛ ꯑꯦꯛ ꯇꯧꯔꯛꯄꯁꯤꯗꯤ ꯀꯩ ꯐꯥꯎꯏ ꯂꯤꯂꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯥꯅ ꯑꯦꯛ ꯇꯧꯕ
Emang di lahan deh, malah sa kene udah deh. ไอ้นี่เราจะเข้าเรามาฟิล์มตามมือเราเราเนี่ยเราเนี่ยมือเราก่อนไม่ยอมให้เราพังมือก่อนไอ้ดูดีบุกกลับเลยก็เพื่อนก็ใจดีก่อนโอ้ยฉันเราไม่เชื่อพี่จะต้องมีใจด้วยเลยก่อนนะน้ำน้ำมีในแฮมส์มาสิก็เวลาเจอที่แค่น้ำมัน sorry เป็นสายที่รักเราเลยก่อนดูมือก็ใจดี Home Films Manipuri banner makata tunga tunga nalagay matang diri Lucy Toy